Baba lebro. Aidi bhapu oishilude. Purnana aikhoida laklisi ngasina ahanba oiramgani. Mamangda amukta su lakhidribani. Mamangda angang oiringai amuk anirakti koirakibra. Adubu asumna mapung marai pharaba matamsidadi chummi ngasina ahanbani. Mase aigi imanaba nate. Thaina high school matamda aikhoigi senior oirakpani. Class ani hele aingondagi. Sa khangnaribasina makhoigi babaduga aikhoi papaga MU da pulap oja oibani. Department budi manade adubu mamanaba oina yam luna tine. Ai magi pakhumpi. Kai lege khoida laise. Baba leibro hanglaga khomdabida wahang oina hangjila ine masi angangse. Baba budi leye. O ado sumsida lepo hairo. Kawine chango manungda. Purnana changlaklibodo haiphet makhongda yenglubada khongupsu yauramdre. Mangol karakpada lokthoklamna male. Hojikta bhab oire. Khongupka lokthok imale adum tonglasu yabasida. Ma nokladuna khumlai icham chamna. Mangsawena lokthokpanida. Ayama matamda purnasi nokphet tawraga dale. Ma masada awaba haido karino hangluradi artha khangde hairakadaba male. Nungaiba khakna yomba misak amagi sakpham pale. Nungna karibu phomliba haibadumadi khangdre. Aina khangnaba hotnarudabagira. Adusu oiramba yai. Adubu magi maithongdudi matam chuppada iyang yangna awaba yaudaba sakphamda lei. Papadu kokthorake phamlamuko. Hoi haibagi mawongda makokta nomlai. Aishu Papagi kada hobi changlaga purna lakpagi pau hairami. Aduga khudakta amuk washroom da changduna mai tathoi. Mai do kangba henman bagi khrak lauduna leiramne. Irenjana tathoklaba matung chakhumda amuk hachelaktuna Ronitana tawrido yengle. Kana laino. Ronitana hanglakpani. Aishu khumi. Purna do khangbra thainai ekhoi senior do. Khangini wayam ngangba mi khara wangbu nupado natro. Maro laise. Kaigi made. Khangde he papa unaba lakpani. Noi babaga khangnabro. Hoi moi mapado bhai bonduni ekhoi pagi yam luna tina khrajani da. Ronita nokladuna laknare. Adudi icha thana sigaina wasaknaramdana wari hitchatni ko. Yari bema wathido khitto adugane adugumba waduma oidrawani aikhoi papana aigi luhongnaba nupa ama khanba engage tawba haisima oidrawani ko kaigino haise ai isai thanta khudombi thinjaraga wa makhatai pakhumpi aise natai chade hai aduna aibu nungsibiba aibu mamutana khangbi dawba mi isana thijaw hai aikhoi phadarna natradine nungsinadaba hana khangnadaba mi amaga hek luhongladi hapta phana chatloina papana garinti pikhrabani kuire aina hek bhaptarakpadagi masigi wasida haidana laklabani Ronita do tingkhatana nokhalai aishu khomdre maga manaba tali aduna container amada ising yaraga chalonaba tawi nokpa yaba makhai noklaba matung Ronita do taptharai Purnasi thabak puba hauraba ma thaina medical tamkidaine puraba male aisu khangde wari saringai marak aduda papana kaure thabisna sene nabungna chana ba kari no puraklisi lausalu laune Ronita da chini sangom chamanagi thampham taklam laga tholakpada ngangnaram liba wari do haiphetai aigi ichasina mathong chadabasida sidoga talipotni purna Khara yam tan khodadi baba sibasi yam ikaiba thabaknida asuk tangna hinglingai mapok ama phangni phangloi khangdana hinglibasida ko baba ai sininglega haibadudi khutta sana mayo mama pira phau sijinaba tatman kidana ware haina kapagumbani papa su khonjal thokna nokthore napaga chap manai ne hai khraba ai khongkap to ama thangjinge tawbaga wa makha tanarakpaduda amuk lepnaga tai mi khwaigi macha ningolga ai icha ningol sigadi manadre do pisak piklingai dagi haure magi hauna bisi
ꯑꯩꯅꯁꯨ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯒꯤ ꯈꯔꯕꯨꯗꯤ ꯀꯦꯊꯣꯛꯅ ꯊꯝꯃꯤꯀꯣ. ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤꯅ ꯃꯤꯅ ꯎꯕꯗꯗꯤ ꯃꯆꯥꯁꯦ ꯁꯦꯟꯅꯗꯦ, ꯋꯥꯔꯛꯇꯦ ꯍꯥꯏꯈꯤꯗꯣꯏꯅꯤ. ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯑꯃꯁꯨ ꯂꯥꯛꯏꯕꯅꯤ. ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯊꯥ ꯁꯥꯍꯜꯂꯦ ꯄꯨꯔꯅ. ꯑꯩꯈꯣꯏ ꯂꯨꯁꯤꯟꯗꯥꯗꯤ ꯌꯥꯝ ꯐꯩꯗ ꯕꯕꯥ. ꯃꯄꯥ ꯃꯃꯥꯡꯗ ꯃꯆꯥ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯊꯥꯒꯠꯂꯤꯔꯣ? ꯅꯠꯇꯦꯗ. ꯂꯨꯁꯤꯟꯗꯥꯗꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯛꯑꯦ. ꯑꯗꯨꯅ ꯃꯨꯟꯅ ꯈꯪꯉꯤ. ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯤ. ꯑꯗꯨꯒ ꯕꯕꯥ, ꯃꯥꯗꯤꯅꯦ, ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯅ ꯆꯤꯝꯕꯥꯜꯗ ꯄꯟꯍꯧꯔꯒ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯧ ꯌꯧ ꯉꯥꯡꯊꯣꯛꯄꯅꯤ. ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯕ, ꯍꯥꯏꯔꯝꯗ꯭ꯔꯗꯤꯀꯣ ꯀꯥꯏꯅ. ꯈꯪꯗꯕ ꯃꯤꯅ ꯂꯥꯟꯅ ꯎꯕꯅꯤ. ꯑꯈꯪꯕꯅꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯀꯅꯤ ꯁꯣꯏꯗꯅ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ. ꯂꯨꯁꯤꯟꯗꯥꯁꯦ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯗꯕꯅꯤ. ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯎꯠꯊꯣꯛꯄ ꯍꯩꯇꯕ, ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁꯣꯏꯕ, ꯑꯗꯨꯈꯛꯅꯤ. ꯑꯩ ꯉꯁꯤ ꯄꯨꯔꯅꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯕꯥꯛꯁꯤꯗ ꯁꯣꯔ ꯊꯤꯡꯒꯠꯈ꯭ꯔꯕꯒꯨꯝ ꯐꯥꯎꯔꯛꯏ. ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯏ. ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ. ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯇꯥꯔꯤꯕ ꯋꯥꯍꯩꯗꯤ ꯁꯣꯅꯣ ꯊꯨꯡꯉꯤ, ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯈꯛꯅꯤ. ꯂꯩꯀꯥꯏꯅ ꯍꯥꯏꯅꯩ ꯑꯩꯁꯦ ꯃꯄꯥꯅ ꯌꯣꯛꯄꯗ ꯁꯣꯏꯔꯕ ꯃꯆꯥꯅꯤ. ꯀꯦꯊꯣꯛꯄ ꯍꯦꯟꯃꯟꯗꯅ ꯀꯦꯕꯥꯛ ꯊꯣꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯄꯨꯔꯅꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ. ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯕꯒꯤ, ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕꯒꯤ ꯋꯥꯍꯩꯅꯤ. ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯌꯥꯝ ꯇꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯕꯨ ꯈꯪꯉꯤ, ꯑꯟꯗꯔꯁꯇꯦꯟ ꯇꯧꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯑꯍꯥꯟꯕꯅꯤ. ꯀꯨꯏꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯔꯗꯤ ꯁꯣꯏꯗꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯁꯤ ꯅꯥꯟꯊꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯆꯤꯜꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ. ꯀꯩ ꯂꯩꯔꯛꯏꯅꯣ? ꯑꯩ ꯎꯕꯗ ꯄꯨꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯕꯕꯥꯅ ꯆꯥꯅꯕ ꯐ꯭ꯔꯨꯠꯁ ꯈꯔ ꯁꯨꯝ ꯂꯩꯔꯛꯄꯅꯤ. ꯄꯨꯁꯤꯜꯂꯨꯁꯦ. ꯄꯣꯂꯤꯊꯤꯟ ꯃꯌꯣꯝꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ. ꯑꯩꯁꯨ ꯂꯧꯁꯤꯜꯂꯤ. ꯑꯗꯨꯒ ꯄꯄꯥꯒꯤ ꯐꯝꯂꯤꯕ ꯁꯣꯐꯥ ꯅꯥꯀꯜꯒꯤ ꯈꯨꯠ ꯊꯝꯐꯝ ꯑꯗꯨꯗ ꯉꯥꯕꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯐꯝꯃꯤ. ꯑꯗꯨꯒ ꯍꯪꯉꯤ, ꯄꯄꯥꯒ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ? ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ? ꯇꯦꯁ ꯔꯤꯖꯜ ꯈꯔ ꯊꯤꯜꯂꯛꯄꯅꯤ. ꯇꯦꯁ ꯔꯤꯖꯜ ꯍꯥꯏꯔꯛꯄꯗꯨꯗ ꯏꯈꯟ ꯈꯜꯂꯨꯗꯅ ꯍꯪꯂꯨꯏ. ꯀꯩ ꯇꯦꯁꯅꯣ? ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯔꯣ? ꯕꯕꯥꯁꯦ ꯃꯁꯥ ꯉꯝꯗꯦꯅ ꯉꯍꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ. ꯑꯗꯨꯗ ꯃꯁꯥ ꯌꯦꯡꯊꯣꯛꯄꯅꯤ. ꯑꯩ ꯉꯛꯅ ꯄꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯤ. ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯄꯥꯅ ꯐꯠ ꯈꯨꯝꯂꯛꯏ. ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯝꯃꯤ, ꯏꯆꯥ ꯊꯣꯏꯕꯤ. ꯄꯄꯥꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗꯤ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯅꯣꯡꯃꯇ ꯍꯥꯏꯗꯕꯗꯨꯗ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ. ꯆꯨꯝꯅ ꯀ꯭ꯂꯥꯁ ꯂꯧꯔꯨꯕꯒꯤ ꯆꯣꯛꯊꯕ, ꯋꯥꯕ, ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯥꯜꯂꯨꯕꯅꯤ. ꯄꯄꯥꯅꯁꯨ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯔꯨꯕꯅꯤ. ꯏꯁꯥ ꯏꯇꯣꯝꯇ ꯄꯦꯟꯖꯔꯛꯇꯦ. ꯒꯤꯜꯇꯤ ꯐꯤꯜ ꯇꯧꯔꯛꯏ. ꯋꯥꯔꯧꯅ ꯍꯥꯏꯔꯨꯏ. ꯀꯩꯅꯣ ꯄꯄꯥ? ꯍꯛꯆꯥꯡ ꯉꯝꯗꯦꯗꯣ ꯑꯩꯉꯣꯟꯗꯗꯤ ꯐꯖꯅ ꯍꯥꯏ ꯌꯥꯏꯅ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗꯣ ꯑꯩꯒ ꯆꯠꯐꯝ ꯊꯣꯛꯇ꯭ꯔꯣ? ꯅꯊꯟꯇ ꯄꯪꯆꯠ ꯆꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯅꯨꯊꯪꯗ ꯌꯥꯝ ꯑꯐꯥꯎ ꯁꯥꯅꯤꯡꯕꯩ ꯋꯥꯅꯤꯅꯦ. ꯍꯩ, ꯑꯩꯁꯨ ꯈꯪꯗꯦꯅꯦ. ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯍꯥꯏꯐꯦꯠ ꯍꯥꯏꯖꯤꯜꯂꯨꯕ ꯈꯛꯅꯤ. ꯍꯥꯏꯖꯤꯟꯒꯦꯔꯥ ꯍꯥꯏꯖꯤꯜꯂꯣꯏꯔꯥ? ꯑꯩ ꯇꯥꯛꯂꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯍꯦ, ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯃꯆꯤꯟꯁꯦ. ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ. ꯑꯩ ꯄꯨꯔꯅꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ. ꯌꯦꯡꯉꯨ ꯇꯨ ꯌꯥꯝꯕꯨ, ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ? ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ ꯑꯃꯨꯛꯁꯨ ꯋꯥꯒ ꯂꯣꯠꯅꯔꯤ. ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯣꯏꯗꯣꯔꯦ. ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯕ? ꯏꯆꯥ ꯊꯣꯏꯕꯤ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯐꯩ, ꯑꯩꯁꯨ ꯂꯣꯠꯄ ꯌꯥꯗꯧꯕ ꯋꯥ ꯌꯥꯝ ꯂꯩ. ꯁꯨꯛꯍꯥꯏ ꯍꯦꯛ ꯍꯥꯏꯔꯣꯏ. ꯄꯄꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯒ ꯂꯣꯠꯂꯕ ꯅꯠꯇ꯭ꯔꯕ? ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯣꯠꯇꯧꯔꯤꯁꯤꯅ? ꯂꯣꯠꯄꯗ ꯄꯛꯆꯗꯧꯕ, ꯃꯇꯤꯛ ꯆꯥꯕ, ꯂꯣꯠꯄ ꯌꯥꯕ ꯋꯥ ꯂꯩꯖꯩ ꯑꯩꯒꯤꯁꯨ. ꯂꯣꯠꯂꯨ. ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤ ꯌꯦꯡꯁꯤ. ꯄꯨꯔꯅ ꯇꯤꯡꯉꯛ ꯄꯄꯥ ꯏꯕꯥꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯕ ꯃꯥꯜꯂꯤ, ꯇꯧꯅꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ. ꯔꯣꯅꯤꯇꯥꯅ ꯇ꯭ꯔꯦꯗ ꯆꯥ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯦ. ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯅꯕ ꯂꯧꯔꯨꯏ. ꯑꯗꯨꯒ ꯇꯦꯕꯜꯗ ꯄꯨꯂꯞ ꯊꯝꯃꯤ. ꯆꯥ ꯊꯛꯂꯝꯗꯥꯏꯗꯨꯗ ꯄꯨꯔꯅꯅ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯆꯥꯕ ꯊꯛꯄꯗ ꯅꯤꯌꯣꯝ ꯈꯔ ꯈꯥꯏꯗꯣꯛꯂꯁꯤ ꯍꯧꯖꯤꯛꯇꯒꯤꯗꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯆꯥꯕꯩ ꯃꯔꯤꯗ ꯁꯣꯛꯂꯛꯄꯁꯤꯗꯤ ꯊꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯐꯥꯠꯇꯦ ꯏꯕꯨꯡꯉꯣ. ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯣꯛꯏ. ꯍꯧꯖꯤꯛꯀꯥꯟꯁꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯁꯦ ꯐꯦꯁꯟ ꯑꯣꯜꯂꯦ. ꯅꯥꯔꯦ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ, ꯀꯤꯖꯕ ꯄꯣꯛꯇ꯭ꯔꯦ. ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯗꯤ ꯇꯉꯥꯏ ꯐꯗꯅ ꯅꯥꯗ ꯌꯥꯗꯕ ꯂꯩꯅꯥ ꯑꯣꯏꯅ ꯃꯤꯠꯁꯤꯗ ꯎꯔꯕꯅꯤ.
ꯃꯌꯥꯝ ꯋꯥꯔꯤ ꯈꯔ ꯇꯧꯔꯝꯂꯒ ꯄꯨꯔꯅꯁꯨ ꯔꯣꯅꯤꯇꯥꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯇꯨꯅ ꯄꯣꯊꯥꯒꯦ ꯇꯧꯕꯒ ꯃꯤꯁꯦꯁ ꯃꯌꯥꯝꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩꯒꯤꯅꯤ꯫ ꯉꯁꯥꯏ ꯔꯣꯅꯤꯇꯥꯅ ꯅꯨꯡꯁꯤꯕ ꯇꯝꯃꯨ, ꯑꯐꯕ ꯁꯥꯏꯠ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩ ꯆꯤꯡꯈꯩꯒꯤ ꯑꯐꯕ ꯀꯗꯥꯏꯅꯣ ꯈꯟꯅꯕ ꯀꯣꯛ ꯊꯥꯗꯕ ꯍꯧꯔꯛꯏ꯫ ꯃꯤꯠ ꯑꯅꯤꯁꯤ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯆꯤꯡꯈꯩꯒꯤ ꯑꯐꯕ ꯊꯤꯔꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯊꯕꯛꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯣꯝꯗ ꯋꯥꯈꯜ ꯆꯨꯡꯁꯤꯜꯂꯤ꯫ ꯃꯥꯁꯦ ꯏꯟꯁꯄꯦꯛꯇꯔꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ, ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯃꯊꯧ ꯈꯪꯕ ꯑꯣꯐꯤꯁꯥꯔ꯫ ꯏꯁꯥꯅ ꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ꯫ ꯁꯤ ꯑꯁꯨꯛ ꯐꯔꯤꯁꯤꯗꯤ ꯊꯥꯊꯥꯔꯣ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯒꯥꯏꯁꯦ ꯃꯤꯅ ꯉꯝꯄꯣꯠ ꯅꯠꯇꯦ꯫ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯒꯨꯟ ꯑꯃ ꯆꯪꯂꯤꯕꯅꯤ, ꯃꯒꯨꯟ ꯑꯃ꯫ ꯀꯥꯟꯅꯗꯦ, ꯐꯣꯟꯗꯨꯝ ꯇꯧꯊꯣꯛꯀꯦ꯫ ꯑꯁꯨꯛ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯒꯠꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯅꯥꯀꯜꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯈꯩꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ꯫ ꯈꯨꯗꯛꯇ ꯄꯥꯏꯈꯠꯂꯛꯏ꯫ ꯂꯨꯁꯤꯟꯗꯥ, ꯌꯥꯝ ꯊꯥꯖꯗꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯂꯤꯁꯤ꯫ ꯊꯥꯖꯗ꯭ꯔꯗꯤ ꯊꯝꯃꯣꯔꯣ? ꯑꯁ ꯉꯥꯏꯈꯣ꯫ ꯀꯔꯤꯅꯣ ꯊꯥꯒꯠꯀꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯨꯔꯒ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯂꯨꯔꯤꯁꯤꯅ? ꯉꯁꯤꯗꯤ ꯁꯥꯎꯅꯕ ꯌꯥꯗꯦ꯫ ꯑꯊꯤꯕ ꯋꯥ ꯍꯥꯏꯅꯕ ꯌꯥꯗꯦ꯫ ꯑꯩ ꯌꯥꯔꯤꯈꯩ ꯇꯞꯊꯗꯧꯕꯅꯤ꯫ ꯌꯥꯔꯤꯈꯩ ꯃꯥꯒꯤ ꯑꯐꯕ ꯁꯥꯏꯠ ꯎꯅꯕ ꯍꯣꯠꯅꯗꯧꯔꯤꯕꯅꯤ꯫ ꯁꯤꯕ ꯗꯦꯕꯅ ꯑꯍꯨꯝꯁꯨꯕ ꯃꯤꯠ ꯄꯥꯡꯂꯒ ꯁ꯭ꯋꯔꯒꯗꯒꯤ ꯅꯣꯔꯛ ꯐꯥꯎ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯗꯧꯕꯅꯤ꯫ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯉꯥꯏꯍꯥꯛ ꯂꯦꯞꯄꯗꯨꯗ ꯆꯤꯡꯈꯩꯅ ꯀꯧꯔꯛꯏ꯫ ꯂꯨꯁꯤꯟꯗꯥ, ꯊꯝꯈ꯭ꯔꯕꯣ? ꯑꯩꯅ ꯉꯥꯡꯈ꯭ꯔꯤꯗꯨ ꯁꯦꯝꯗꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏ꯫ ꯁꯨꯝ ꯊꯥꯖꯗꯦ ꯍꯥꯏꯔꯗꯤ ꯐꯣꯟ ꯇꯧꯔꯛꯄꯁꯤ ꯇꯜꯂꯤꯕ꯫ ꯅꯪꯁꯤꯅꯕ ꯁꯥꯎꯒꯟꯕꯁꯤꯅ꯫ ꯁꯥꯎꯗꯦꯗ, ꯑꯩꯗꯤ ꯗꯥ ꯆꯤꯡꯈꯩꯁꯦ ꯊꯥꯒꯠꯀꯦꯅ ꯐꯣꯟ ꯇꯧꯔꯛꯂꯤꯅꯤ꯫ ꯀꯩꯕꯣ? ꯊꯥꯒꯠꯄ ꯍꯧꯏ ꯋꯥꯍꯩ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯐꯩ, ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ꯫ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯗꯥ ꯆꯤꯡꯈꯩꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯗꯣ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯄꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯅꯤ꯫ ꯂꯨꯁꯤꯟꯗꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩ ꯆꯥꯔꯨꯔꯒꯦ? ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯣ? ꯅꯠꯇꯦ, ꯅꯪ ꯀꯩ ꯆꯥꯔꯨꯔꯒꯦ ꯍꯥꯏꯕ? ꯑꯩꯅ ꯍꯥꯟꯅ ꯗꯥ ꯆꯤꯡꯈꯩꯒꯤ ꯑꯁꯣꯏꯕ ꯊꯤꯔꯨꯔꯦ꯫ ꯑꯐꯕ ꯁꯔꯨꯛꯇꯤ ꯎꯔꯨꯗ꯭ꯔꯦ꯫ ꯃꯗꯨꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯔꯣꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯅꯪ ꯉꯁꯤ ꯌꯨ ꯊꯛꯄ꯭ꯔꯣ? ꯀꯩꯕ? ꯂꯨꯁꯤꯟꯗꯥ, ꯄꯦꯛ ꯀꯌꯥ ꯁꯨꯖꯜꯂꯨꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ? ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯒꯟꯖꯥꯒ ꯆꯤꯡꯂꯨꯔ ꯖꯥꯠꯂꯣ? ꯒꯟꯖꯥꯔꯣ, ꯌꯨꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯇꯥꯕ꯭ꯔꯣ ꯃꯤ, ꯂꯨꯁꯤꯟꯗꯥ? ꯑꯩ ꯇꯞꯊꯔꯒ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯌꯨ ꯒꯥꯏꯅ ꯂꯩꯇꯣꯟ ꯐꯥꯎ ꯇꯪꯖꯗ꯭ꯔꯤ, ꯑꯗꯨꯒ ꯒꯟꯖꯥ ꯒꯥꯏꯅ ꯇꯧꯈꯠꯂꯛꯂꯤꯁꯤꯅ ꯀꯩꯅꯣ? ꯑꯣꯏꯗꯕ ꯉꯥꯡꯅꯣ꯫ ꯑꯣꯏꯗꯕ ꯀꯥꯏꯗ ꯉꯥꯡꯂꯒꯦ ꯍꯥꯏꯁꯦ? ꯑꯩ ꯈꯪꯉꯤ ꯅꯪ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯕ ꯉꯁꯤ꯫ ꯀꯔꯤꯅꯣ ꯁꯣꯅꯣ ꯆꯨꯈꯠꯂꯛꯏꯁꯤꯅ? ꯑꯩ ꯊꯛꯇꯦ ꯍꯥꯏꯕꯅꯤ꯫ ꯊꯛꯄ ꯃꯤꯅ ꯃꯁꯥꯅ ꯉꯥꯎꯔꯤꯀꯥꯟꯗ ꯊꯛꯑꯦꯗꯤ ꯍꯥꯏꯔꯛꯑꯣꯏ, ꯑꯩꯁꯨ ꯈꯪꯉꯤꯅꯦ꯫ ꯁꯣꯅꯣꯗꯣ ꯆꯨꯈꯠꯂꯛꯀꯅꯣ, ꯊꯛꯇꯦ ꯍꯥꯏꯕꯅꯤ꯫ ꯁꯦ, ꯍꯌꯦꯡ ꯐꯖꯅ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯁꯥꯔꯁꯤ꯫ ꯗꯥ ꯆꯤꯡꯈꯩ, ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯀꯜꯗꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯑꯃ ꯇꯥꯏ꯫ ꯁꯥꯔ, ꯅꯨꯄꯥꯁꯦ ꯂꯥꯏꯁꯦꯟꯁꯁꯨ ꯌꯥꯎꯔꯝꯃꯦ, ꯍꯦꯜꯃꯦꯠꯁꯨ ꯌꯥꯎꯔꯝꯃꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥ ꯊꯛꯅꯕ ꯀꯩꯅꯣ ꯑꯌꯥꯎꯕ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯌꯨ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯨꯁꯤꯟꯗꯥ, ꯇꯁꯦꯡꯅ ꯅꯪ ꯉꯥꯡꯂꯤꯗꯣ ꯁꯦꯡꯉꯕꯣ? ꯅꯠꯇ꯭ꯔꯒ ꯅꯤꯁꯥ ꯄꯥꯟꯈꯠꯂꯛꯂꯒ ꯉꯥꯡꯂꯛꯏꯔꯣ? ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯈꯥꯏꯔꯤꯔꯕ ꯅꯪꯒꯤꯁꯦ? ꯅꯣꯏ ꯅꯄꯥꯒꯤ ꯕꯦꯟꯗꯔꯗ ꯐꯝꯂꯒ ꯃꯪꯒꯟ ꯁꯥꯏꯗꯅ ꯒ꯭ꯂꯥꯁ 6-7ꯃꯨꯛ ꯊꯥꯡꯒꯠꯂꯨꯔꯦ꯫ ꯌꯥꯔꯕ? ꯄꯦꯜꯂꯕ? ꯅꯪ ꯍꯧꯖꯤꯛꯀꯤ ꯆꯥ ꯊꯛꯅꯕ ꯅꯤꯍꯧꯕ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯂꯤꯇꯔ ꯑꯃ ꯂꯩꯔꯒ ꯊꯤꯜꯂꯛꯑꯝꯃꯨ꯫ ꯑꯩ ꯄꯣꯊꯥ ꯊꯛꯀꯦ꯫ ꯁꯣꯅꯣ ꯏꯆꯨ ꯆꯨꯔꯗꯅ ꯊꯥꯒꯠꯄꯤꯕꯁꯨ ꯅꯤꯁꯥ ꯁꯥꯟꯅꯩ ꯍꯥꯏꯕ ꯁꯣꯅꯣ! ꯅꯪ ꯑꯃꯅꯦ, ꯁꯣꯔꯣꯛ ꯃꯆꯤꯟꯗꯨꯗ ꯑꯔꯥꯛꯄ ꯒꯥꯔꯤꯗꯩ ꯂꯨꯄꯥ 200 ꯅꯤꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯌꯨ꯫ ꯑꯗꯨꯅ ꯄꯛꯆꯩ꯫ ꯐꯣꯟꯗꯨ ꯐꯠ ꯀꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯈꯨꯠꯅ ꯃꯥꯏꯗꯨ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯌꯥꯗꯦ, ꯔꯣꯅꯤꯇꯥꯒꯤ ꯑꯦꯗꯚꯥꯏꯁꯁꯦ ꯀꯗꯥꯏꯗꯅꯣꯃ ꯐꯩꯖꯩ ꯆꯠꯈ꯭ꯔꯦ꯫ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯩꯇꯕꯒꯤ ꯑꯣꯏꯔꯝ ꯇꯥꯏ꯫
Hꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯅ ꯇꯥꯔꯛꯂꯦ. ꯐꯔꯦ, ꯑꯩꯅ ꯂꯥꯜꯂꯒꯦ. ꯃꯁꯤꯅ ꯃꯐꯔꯦ. ꯃꯟꯗꯦ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯁꯤꯃꯨꯛ ꯇꯟꯕ ꯑꯅꯤ ꯁꯨꯗ꯭ꯔꯤ. ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯕꯛ ꯆꯠꯄ ꯆꯤꯟꯕ ꯍꯧꯔꯅꯤ ꯈꯟꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯤ. ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯅꯤ. ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡꯗꯨꯗ ꯆꯤꯡꯈꯩ ꯍꯥꯏꯕ ꯐꯔꯛ ꯃꯥꯁꯇꯔꯗꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯅ ꯑꯃꯨꯛ ꯌꯦꯠꯂꯔꯦ. ꯐꯣꯟꯗꯣ ꯅꯥꯀꯣꯡꯗ ꯌꯦꯞꯅ ꯌꯦꯞꯅ ꯑꯩ ꯁꯥꯔꯤꯒꯤ ꯐꯤꯗꯣ ꯊꯨꯞꯅꯕ ꯂꯥꯛꯅꯩ. ꯗꯥ ꯆꯤꯡꯈꯩ, ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ, ꯐꯣꯟꯁꯦ ꯊꯝꯃꯣ, ꯈꯨꯠ ꯁꯪꯗ꯭ꯔꯦ. ꯏꯌꯥꯔꯄꯤꯁ ꯍꯥꯞꯂꯒ ꯄꯥꯏꯔꯛꯎꯗꯅ. ꯐꯔꯛꯀꯤ ꯃꯤꯅ ꯈꯨꯝꯂꯛꯄ ꯐꯔꯛꯀꯤ ꯄꯥꯎꯈꯨꯝꯅꯤ. ꯏꯌꯥꯔꯄꯤꯁ ꯍꯥꯞꯂꯒ ꯐꯣꯟꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯦꯞꯄ, ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯕ. ꯑꯩ ꯇꯞꯅ ꯈꯨꯝꯃꯤ. ꯌꯥꯗ ꯇꯧꯕꯅꯤ. ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯎꯅꯅꯤꯡꯉꯤ, ꯉꯁꯤꯔ ꯍꯌꯦꯡꯂ ꯀꯩꯅꯣ. ꯎꯅꯕꯒꯤ ꯋꯥꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ. ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯝꯂꯁꯨ ꯌꯥꯕꯁꯤꯗ. ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯅꯤ. ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯩ. ꯁ꯭ꯀꯨꯜ ꯊꯦꯡꯂꯅꯤ. ꯃꯔꯩ ꯇꯧꯔꯅꯨ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯒꯤ ꯇꯧꯔꯤ. ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯅꯪꯒꯤ ꯈꯜꯂꯒ ꯃꯇꯝ ꯀꯥꯏꯊꯣꯔꯛꯏꯅꯤ. ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯀꯥꯏꯊꯣꯛꯄꯤ ꯌꯥꯏꯗꯅ. ꯃꯤꯅꯠ ꯑꯃ ꯑꯅꯤꯒꯤ ꯋꯥꯅꯤ. ꯔꯤꯂꯦꯁꯟꯁꯤꯞ ꯏज ꯑꯣꯜ ꯑꯕꯥꯎꯠ ꯒꯤꯚꯤꯡ ꯇꯥꯏꯝ. ꯀꯗꯥꯏꯗꯒꯤꯅꯣ ꯏꯪꯂꯤꯁ ꯑꯐꯩꯕ ꯈꯔ ꯂꯣꯜꯂꯛꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯁꯪꯗꯥꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯑꯩ ꯇꯁꯦꯡꯅ ꯊꯦꯡꯂꯤ. ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯐꯣꯟꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯛꯏ. ꯑꯗꯨꯒ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯤ. ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ. ꯑꯩ ꯔꯣꯅꯤꯇꯥꯗꯣ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦ. ꯑꯁꯨꯛ ꯋꯥ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯑꯩꯒꯤ ꯃꯥꯡꯗ ꯈꯤꯟꯕꯤꯔꯝꯃꯤꯕꯅꯣ? ꯃꯉꯣꯟꯗ ꯇꯥꯏꯅꯕ ꯅꯠꯇꯅ ꯀꯩ ꯎꯄꯥꯏ ꯂꯩ? ꯇꯥꯏꯅꯕ ꯇꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤನ್. ꯈꯣꯏꯗꯧꯁꯤꯅ ꯍꯦꯛ ꯁꯥꯎꯒꯠꯂꯤ ꯃꯈꯩ ꯇꯥꯏꯅꯈꯤꯅꯤ. ꯑꯩ ꯁꯥꯔꯤꯒꯤ ꯐꯤꯗꯣ ꯌꯦꯞꯁꯜꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯏꯅꯝ ꯃꯦꯝꯆꯥꯗꯣ ꯑꯩ ꯎꯕꯗ ꯃꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯅ ꯀꯧꯔꯛꯂꯝꯃꯤ. ꯂꯥꯛꯑꯣꯅꯦ ꯕꯦꯕꯦ, ꯊꯦꯡꯂꯦ. ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯔꯣ? ꯍꯣꯏ ꯅꯃ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯑꯩ ꯕꯦꯁꯤꯟꯗꯒꯤ ꯈꯨꯠ ꯍꯥꯝꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ. ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯤ. ꯏꯅꯝ ꯊꯧꯔꯥꯅꯤꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯔꯒ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯅꯥꯀꯟꯗ ꯊꯝꯕꯤꯔꯛꯏ. ꯑꯩ ꯆꯥꯛ ꯁꯥꯏꯅ ꯁꯥꯏꯅ ꯋꯥ ꯉꯥꯡꯉꯤ. ꯏꯅꯝꯃ, ꯀꯣꯟ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨꯀꯣ. ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ. ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ. ꯆꯥꯛꯇꯣ ꯍꯥꯅꯤꯅꯦ ꯅꯪꯕꯣ, ꯏꯔꯦꯟꯖꯅ ꯆꯥꯎꯅꯦ. ꯀꯣꯟꯒꯤ ꯋꯥꯗꯤ ꯏꯅꯝꯃꯅ ꯍꯦꯛ ꯐꯦꯡꯗꯣꯛꯄꯤꯔꯝꯂꯦ ꯂꯣꯏꯔꯁꯤꯕꯨ. ꯌꯥꯗꯦ ꯌꯥꯗꯦ, ꯑꯗꯨꯝ ꯊꯅꯝꯃꯣ. ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ. ꯀꯩꯗꯧꯋꯦꯒꯦ ꯁꯤꯕꯣ? ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯍꯨꯛꯂꯦ. ꯘꯔꯤꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯏꯁꯤꯡ ꯊꯛꯆꯤꯜꯂꯤ. ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯏ. ꯍꯩꯃ, ꯑꯣꯛꯂꯕꯣ? ꯈꯔ ꯆꯠꯁꯤꯟꯈꯣꯅꯦ. ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ. ꯏꯅꯝꯃ, ꯀꯣꯟꯗꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯦ. ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂꯒ ꯕꯦꯒ ꯌꯥꯟꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ. ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯁꯨ ꯈꯔ ꯅꯛꯂꯗꯤ ꯐꯗꯧꯕꯅꯤ. ꯆꯉꯥꯡꯒꯩꯗ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯉꯜꯂꯞ ꯆꯠꯇ꯭ꯔꯗꯤ ꯇ꯭ꯔꯥꯐꯤꯛꯇ ꯄꯟꯗꯅ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯌꯥꯎꯏ. ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯁꯤꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤ. ꯊꯥꯎ ꯌꯥꯎꯗ꯭ꯔ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯌꯥꯎꯔꯝꯃꯤ. ꯊꯦꯡꯂꯀꯥꯟꯗ ꯇꯧꯔꯛꯂꯤꯕ ꯖꯃꯦꯂꯥꯁꯤ ꯑꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ. ꯎꯄꯥꯏ ꯂꯩꯇ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ. ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯊꯦꯡꯕ ꯇꯥꯔꯦ. ꯊꯦꯡꯂꯕꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯆꯩꯗꯣ. ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤ. ꯒꯥꯔꯤꯁꯦ ꯊꯅꯝꯂꯒ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯑꯩ ꯄꯄꯥꯗ ꯐꯣꯟ ꯇꯧꯒꯦ ꯈꯜꯂꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯀꯜꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ. ꯂꯨꯁꯤꯟꯗꯥ. ꯑꯩ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯔꯅ ꯑꯣꯏꯔꯝꯃꯤ. ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯛꯇꯨꯅ ꯀꯧꯔꯛꯄꯅꯤ. ꯒꯥꯔꯤ ꯌꯥꯗ꯭ꯔꯤꯔꯣ? ꯃꯈꯥ ꯇꯥꯕ ꯋꯥꯍꯩꯅꯤ. ꯑꯩꯁꯨ ꯈꯨꯝꯃꯤ. ꯍꯣꯏ, ꯁ꯭ꯇꯥꯔꯠ ꯍꯧꯗ꯭ꯔꯦ. ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯄꯨꯔꯅꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯒꯥꯔꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯅꯪ ꯊꯕꯛ ꯆꯠꯂꯤꯔꯣ? ꯍꯣꯏ, ꯁ꯭ꯀꯨꯜ ꯆꯠꯄꯅꯤ. ꯌꯥꯝꯅꯁꯨ ꯊꯦꯡꯂꯦ. ꯒꯥꯔꯤꯁꯦ ꯄꯄꯥꯗ ꯁꯤꯟꯅꯔꯝꯂꯒꯦ ꯇꯧꯅꯤ. ꯅꯪꯅ ꯀꯃꯥꯏ ꯆꯠꯇꯣꯏꯕ? ꯂꯥꯏꯟꯗ ꯑꯗꯨꯝ. ꯄꯨꯔꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯕꯕꯥꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯣꯏꯗ꯭ꯔꯣ? ꯄꯄꯥꯔꯣ? ꯃꯥꯗꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯆꯠꯄꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯣ. ꯑꯗꯨꯒ ꯅꯪꯗꯤ ꯊꯦꯡꯂꯦꯁꯨ ꯍꯥꯏꯔꯦ, ꯑꯩ ꯊꯤꯜꯂꯝꯂꯒꯦ. ꯑꯩꯁꯨ ꯌꯨꯝ ꯍꯟꯗꯣꯏꯅꯤ. ꯌꯥꯅꯤꯗ ꯊꯤꯟꯗ꯭ꯔꯁꯨ. ꯂꯝꯕꯤ ꯊꯣꯛꯄꯁꯨ ꯅꯠꯇꯦ. ꯑꯩꯒꯤꯅ ꯑꯥ ꯆꯉꯥꯡꯒꯩꯗ, ꯅꯣꯏꯒꯤꯅ ꯑꯥ ꯎꯔꯤꯄꯣꯛꯇ. ꯑꯣꯏꯖꯁꯅꯨ, ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯕꯣ? ꯐꯣꯟ ꯇꯧꯔꯣ. ꯃꯇꯥꯡ ꯑꯗꯣ ꯑꯩ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯅ, ꯏꯒꯣ ꯇꯧꯔꯤꯅꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯗ꯭ꯔꯦ. ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯂꯅꯤ.
ꯁ꯭ꯀꯨꯜꯗꯗꯤ ꯌꯧꯈ꯭ꯔꯒꯦ ꯈꯟꯅ ꯄꯄꯥꯗ ꯐꯣꯟ ꯗꯥꯏꯜ ꯇꯧꯏ. ꯃꯔꯛ ꯑꯗꯨꯗ ꯄꯨꯔꯅꯗꯨ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯀꯅꯥꯅꯣꯃ ꯀꯧꯔꯤ. ꯁꯨꯅꯤꯜ, ꯍꯧꯒꯠꯂꯣꯁꯦ. ꯅꯪ ꯁꯤꯗ ꯒꯥꯔꯤꯁꯦ ꯑꯝꯇ ꯁꯪꯕꯤꯔꯝꯃꯣ, ꯑꯉꯥꯡꯒꯤꯁꯦ. ꯑꯩ ꯉꯁꯥꯏ ꯎꯕꯨ ꯎꯔꯨꯗꯦ. ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯎꯏꯔꯤ ꯎꯏꯔꯤ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ. ꯁꯨꯅꯤꯜ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯩ ꯇꯥꯈ꯭ꯔꯒꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯃꯪꯂꯤꯉꯩ ꯄꯄꯥ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯤ. ꯄꯄꯥꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯒ ꯑꯩ ꯄꯥꯎ ꯇꯝꯂꯤ, ꯃꯐꯝꯁꯨ ꯇꯥꯈ꯭ꯔꯦ. ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯏ. ꯑꯩ ꯂꯩꯍꯧ ꯍꯥꯏꯔꯣ? ꯍꯣꯏ, ꯅꯪ ꯒꯥꯔꯤꯁꯦ ꯈꯔ ꯁꯪꯂꯝꯃꯣ. ꯑꯩ ꯃꯥꯁꯦ ꯐꯠ ꯊꯤꯜꯂꯨꯒꯦ ꯁ꯭ꯀꯨꯜ ꯐꯥꯎꯕ. ꯊꯦꯡꯂꯦ ꯍꯥꯏꯔꯤꯁꯦ. ꯑꯣ, ꯁꯤꯅ ꯅꯣꯏꯒꯤ ꯃꯥꯔꯥ? ꯃꯥ ꯅꯠꯇꯦ, ꯃꯤꯅꯤ. ꯁꯨꯅꯤꯜ ꯅꯣꯛꯂꯛꯏ. ꯑꯃꯒꯤ ꯃꯤꯗꯣ. ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯨꯅꯤꯜ. ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯒ꯭ꯌꯥꯟ ꯃꯝꯂꯤ. ꯄꯟꯊꯕ ꯇꯧꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ. ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯁꯨꯅꯤꯜꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯃꯥꯒ ꯃꯤꯒ ꯁ꯭ꯀꯨꯜꯒꯤ ꯂꯝꯕꯤ ꯑꯆꯨꯝꯕꯗ ꯆꯠꯄꯤꯌꯨꯀꯣ. ꯒꯥꯔꯤ ꯊꯧꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯅ ꯍꯪꯉꯤ. ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯤꯗꯨꯕꯣ? ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ, ꯋꯥꯊꯤ ꯉꯥꯡꯂꯤꯅꯤ. ꯑꯣ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯩꯁꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯈꯪꯗꯦ. ꯀꯩꯁꯥꯝꯄꯥꯠ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯔꯅꯅ ꯍꯥꯏꯔꯛꯏ. ꯑꯣꯖꯥ ꯑꯣꯏꯕꯁꯤ ꯀꯝꯗꯧꯒꯦ ꯃꯤꯁ? ꯑꯩꯗꯤ ꯃꯤꯁ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯂꯦ. ꯁꯥꯇ꯭ꯔꯅ ꯀꯧꯕꯗꯤ ꯊꯣꯏꯗꯣꯛꯄ ꯈꯪꯂꯨꯗꯦ. ꯄꯨꯔꯅꯅ ꯀꯧꯔꯛꯄꯗꯨꯗꯤ ꯀꯗꯥꯏꯗꯅꯣꯃ ꯌꯥ ꯍꯤꯒꯠꯅꯤꯡꯕ ꯄꯣꯛꯂꯛꯏ. ꯃꯥꯒꯤ ꯈꯨꯀꯧ ꯇꯣꯟꯅꯗꯨꯅꯔꯥ? ꯂꯛꯅꯗꯨꯅ ꯀꯧꯕꯒꯤꯔꯥ? ꯁꯥꯇ꯭ꯔ ꯂꯥꯛꯅꯕ ꯋꯥꯏꯗ ꯌꯥꯝꯕꯨ, ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ? ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯝꯂꯕꯣ? ꯎꯁꯤꯠꯇꯤꯌꯦ. ꯄꯨꯔꯅ ꯅꯣꯛꯂꯗꯨꯅ ꯌꯦꯡꯂꯛꯏ. ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯅꯝꯕꯔ 1 ꯆꯦꯜꯂꯛꯏꯕꯅꯤ ꯊꯥꯏꯅ ꯁ꯭ꯀꯨꯜꯗ, ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯋꯥꯗꯣ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕ. ꯑꯆꯨꯝꯕ ꯋꯥꯗꯗꯤ ꯑꯩ ꯃꯔꯩ ꯌꯦꯠꯄ ꯉꯝꯗꯦ, ꯁꯥꯎꯒꯠꯄꯁꯨ ꯉꯝꯗꯦ. ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯛꯁꯤꯟꯅꯕ ꯅꯠꯇꯅ. ꯑꯩ ꯅꯣꯛꯁꯤꯟꯅꯩ. ꯕꯕꯥꯗꯣ ꯅꯍꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ. ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒ ꯊꯦꯡꯅꯔꯕ. ꯋꯥꯔꯤ ꯂꯤꯔꯛꯏ ꯉꯔꯥꯡꯒꯤ ꯃꯇꯥꯡꯗꯨꯒꯤ. ꯑꯩꯉꯣꯟꯗꯒ ꯀꯩꯝ ꯍꯥꯏꯔꯝꯗꯦ. ꯑꯗꯨꯒꯤ ꯑꯩ ꯁꯥꯎꯔꯤꯕꯅꯤ. ꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯑꯣꯏꯔꯝꯒꯅꯤꯒ ꯈꯜꯂꯨꯗꯅ ꯆꯪꯂꯛꯄꯅꯤꯗ. ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯋꯥꯔꯤꯗꯨ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯂꯤ. ꯌꯨꯝ ꯍꯟꯅꯤ ꯍꯥꯏꯁꯦ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ? ꯉꯔꯥꯡ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ. ꯑꯗꯨꯒꯤꯅꯤ ꯉꯟꯅ ꯍꯜꯂꯤꯁꯦ. ꯖꯦꯅꯤꯝꯁꯇꯅꯤꯀꯣ ꯌꯥꯝꯕꯨꯡꯅ ꯄꯨꯔꯤꯁꯦ? ꯃꯥꯅꯤ. ꯑꯩ ꯋꯥ ꯉꯥꯡꯅ ꯍꯥꯏꯔꯞ ꯂꯩꯊꯣꯛꯇꯨꯅ ꯄꯨꯔꯅꯗ ꯌꯦꯡꯂꯨꯏ. ꯂꯨꯈꯝꯒ ꯆꯨꯕꯥꯒ ꯇꯥꯈꯠꯇꯨꯅ ꯇꯦꯟꯅ ꯀꯛꯂꯤꯕ ꯁꯝ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯕꯛꯇ ꯇꯦꯟꯇꯛ ꯇꯥꯔꯤꯕ ꯁꯥꯏ ꯃꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤ, ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟ. ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯥꯕ ꯅꯨꯄꯥꯁꯤ ꯑꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯊꯥꯏꯅ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯤꯉꯩ, ꯄꯨꯔꯅꯅ 10 ꯀꯥꯔꯤꯉꯩ ꯃꯇꯝꯗꯣ, ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯄꯤꯅ ꯆꯤꯊꯤ ꯄꯤꯔꯛꯄ ꯍꯧꯔꯕꯅꯤ ꯃꯥꯗꯤ. ꯃꯇꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯔꯅꯕꯨ ꯑꯩꯅ ꯏꯕꯨꯡ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯛ ꯈꯟꯗꯨꯅ ꯂꯥꯛꯏ. ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇ꯭ꯔꯤ. ꯑꯗꯨꯕꯨ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯁꯨ ꯃꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ. ꯀꯩꯗꯧꯔꯦ ꯂꯨꯁꯤꯟꯗꯥ? ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯃꯥꯗꯤ ꯅꯣꯛꯂꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ. ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ ꯀꯩꯒꯤꯅꯣ? ꯏꯀꯥꯏꯒꯦ ꯇꯧꯏꯀꯣ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯕꯒ ꯍꯧꯖꯤꯛ ꯎꯕꯁꯤꯒ ꯈꯔꯗꯤ ꯈꯦꯠꯅꯔꯦ ꯌꯥꯝꯕꯨ. ꯍꯧꯖꯤꯛꯅ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯕ ꯍꯦꯟꯖꯤꯜꯂꯤ. ꯍꯣꯏꯅꯦ, ꯆꯍꯤꯅꯗꯤ 2 ꯊꯤꯕꯤꯔꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯑꯦ, ꯑꯗꯨꯅꯅꯤ. ꯏꯁ, ꯌꯥꯝ ꯑꯍꯜꯒꯤ ꯇꯥꯏꯞꯇ. ꯑꯍꯜꯅꯤ ꯀꯩꯅꯣ. ꯅꯪꯁꯨ ꯍꯅꯨꯔꯦꯗ ꯂꯨꯁꯤꯟꯗꯥ. ꯑꯗꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯛꯇꯧꯔꯦ. ꯅꯨꯄꯤꯗ ꯍꯅꯨꯔꯦ ꯍꯥꯏꯕꯁꯦ ꯆꯨꯛ ꯁꯥꯔꯝꯗꯥꯏꯒꯤ ꯑꯍꯥꯟꯕ ꯁꯈꯤꯅꯥꯅꯤ. ꯚꯥꯂꯣꯍꯦ, ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯩꯅ. ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯏꯔꯨ ꯂꯨꯔꯗꯤ ꯍꯅꯨꯕꯤ ꯐꯪꯉꯤ ꯍꯥꯏꯕꯗꯣ? ꯍꯩꯈ꯭ꯔꯕ ꯁꯤꯒꯨꯝꯕꯗꯤ. ꯏꯁ, ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯀꯥꯎꯔꯦ. ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯏ. ꯋꯥꯔꯤ ꯁꯥꯅ ꯁ꯭ꯀꯨꯜ ꯌꯧꯔꯦ. ꯑꯩ ꯊꯦꯡꯗ꯭ꯔꯤ, ꯆꯞ ꯆꯥꯅ ꯌꯧꯏ. ꯄꯨꯔꯅꯅ ꯑꯩꯕꯨ ꯒꯦꯠꯇ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯍꯟꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯀ꯭ꯂꯥꯁ ꯃꯊꯪ ꯂꯧꯕ ꯍꯧꯔꯤ. ꯁꯥꯇ꯭ꯔ ꯑꯔꯥꯡꯕ ꯉꯥꯎꯁꯤꯟꯅꯕꯁꯤꯡꯗꯣ ꯑꯩꯒꯤ ꯍꯩꯅꯕꯤ ꯈꯣꯟꯗꯥ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ. Hey you! Yes, you get out of my class. ꯕ꯭ꯔꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇꯕꯒꯤ ꯀꯦꯟꯇꯤꯟꯗ ꯆꯪꯂꯛꯄꯅꯤ.
ꯑꯩ ꯂꯥꯛꯄꯗꯨꯗ ꯁꯥꯇ꯭ꯔ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯏ꯫ ꯂꯥꯏ ꯁꯨꯄꯔꯅꯦꯈꯥ ꯅꯝꯕꯔ 1